ꯅꯨꯡꯉꯥꯏꯖꯩꯅꯤ ꯁꯤꯁꯦ ꯍꯥꯏꯖꯧ ꯍꯥꯏꯌꯣ ꯑꯩ ꯄꯪꯉꯦ ꯍꯥꯏꯌꯣ Good morning guys, welcome back to my channel. मैं नुंगाइब्रेना खलीको अदो कोई ngasi je कोई इमुंगीदी नुंगाइतबा थौदो मा थोए ai inopigi magi babado ngasi nungalumdai leigidreba marang dang da moi mihun yaude aidi pulse phangdena hainabdi moi chenabdi drip yalammaga ngasi yuk doctor da pune na modaina tawpane dong sai nungalumdai daida leigidre ko aduna akoina hoi moi ngasai na sakre ko balu sakre aduna aiga in pigezu degi angang pimsa ju thanameba adum ta chalu ki ko hale koi di yum da ko koi ai ni bitu de dress elije amu kes la ba kadai da ne ba lampian da kes la aduna mojum chatte adar mino je kit lawri ba irang da chatu ki tawri jini ko ado matam je phate sasi ne pp ge do lilaga chalu ko taba no ya de pp do adu lilaga chatu ntra chatte adu lilaga chalo hojege ne chali jina akoi ni ne to noi da ne ba koi bagi magi sasan ning bagi hidak ka loksolona haige heba adu loksolena harapa adu lobo chalini ko adu sida ko mana kaina khande sida pambi ma pirije si piramona haiba nung jidi farak ta ya ini bijo kesto mai moi kai la ga ma pick up to chasa gare ini khalu buna ik pulap chamina ga da malu ba Sigi lambi jida FC gudong si score ne ba sigi wall jina sigi maning jida chang puje yaman fargam tai ba sana mogi FC gudong gi truck me ama khamjlaga lei ba jida ba ai moi ju moi gi loto to bangai ni do adana hojik chilli jin athu kai ga di sida ga thonglag ya poti lambi samini kana ga ba somda lukam re hai tera rom da photo ken chapa kanda sijina chap che chap yungna thogi ba kanda ko lukam re photo ga tera tarak to ne ba chure yore Lolan Mama, chắc chắn là bảo. Nuông như phật tài hè. Oh, khi đang đi lâu bữa này chứ mà. Ơi mình nữa. Sao? Xin lấy gì vậy? Xin cái पैसा mà này này, पैसा mà cái nào? Khi đang đi đâu? Oh, xin gì đâu? Vale. Pero di, papa, abis lagi sudah kuat ni tang dia aja lah. Ani dah beli yang. Keno kim? Keno ju lagi train ni. Kangi. Oh, kangi. Siapa dah kangi. Oh. Ada tu na. Kita Kau han cek tu di mana tu leh hobi tu. Lolan hui di. Tumba. Kerana itu apa? Lai. Mai mungkin ni sih dah. Pero tahu ada amiga. Sesebelah ni ini. Angan bi masana aku di ni pulau selalu re koi. Atau sesebelah tu mungkin orang cakap, aja mungkin esok cakap. Aduna kari ninti le meba kanjita phone doi sa ko nga le bi wana de da masi di sa la kum ji hayeng do ayu orung dong ro hi khoi bi oi no hang chat la che na ma Oh iya dah, noi asang wai ye. Kai no ha ga
소라ꯠꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯨꯗꯤ ꯍꯌꯦꯡ ꯄꯣꯌꯦꯡ ꯁꯠ ꯄꯤꯊꯣꯛꯑꯒ ꯍꯜꯂꯛ ꯌꯥꯏꯗꯅ ꯇꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯏꯔꯥꯡ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯁꯤꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯂꯝꯅꯤꯅ ꯆꯠꯇꯕ ꯌꯥꯏꯗꯅ ꯑꯗꯨꯝꯕꯁꯨ ꯌꯦꯡꯅꯗ ꯌꯥꯔꯣꯏꯕ ꯐꯤꯕꯝ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯌꯦ ꯃꯥꯏꯔꯦꯟ ꯊꯣꯡꯒꯦꯅ ꯁꯣꯏꯔꯝꯃꯤꯅꯤ ꯑꯁ ꯑꯩꯗꯤ ꯅꯣꯏ ꯌꯦꯡꯒ ꯊꯣꯡꯒꯗ꯭ꯔꯥ ꯑꯩ ꯀꯗꯥꯏꯗꯩꯅꯣ ꯌꯦꯟ ꯈꯤꯇ ꯂꯧꯒꯦ ꯗꯤꯅꯥꯔꯣꯏꯅ ꯀꯔꯤ ꯑꯕꯦꯝꯃꯒꯤ ꯆꯨꯖꯥꯛ ꯈꯔ ꯆꯥꯖꯩ ꯍꯥꯏꯕꯗꯨꯗ ꯉꯔꯥꯡ ꯂꯥꯏ ꯀꯠꯄ ꯅꯣꯏ ꯃꯥꯃꯗ ꯍꯦꯛꯑꯣ ꯍꯥꯏꯒꯤꯗꯣ ꯑꯕꯦꯝꯃꯗꯣ ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯥꯗꯤ ꯁꯁꯤꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯕꯦꯝꯃꯕꯨ ꯅꯠꯇꯤꯌꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯃꯣꯏ ꯄꯨꯡ ꯑꯃꯨꯛ 12 ꯆꯠꯂꯨꯔꯦꯗꯅ ꯍꯜꯂꯦꯗꯅ ꯑꯗꯣ ꯃꯣꯏ ꯗ꯭ꯔꯤꯞ ꯀꯥꯞꯄꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄꯝꯃꯀꯥꯟꯗ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯗꯨꯝ ꯂꯩꯇ꯭ꯔꯕ ꯃꯣꯏ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯍꯜꯂꯛꯑꯒ ꯂꯩꯇꯦꯟ ꯆꯠꯄꯗꯗꯤ ꯑꯉꯥꯡ ꯊꯝꯃꯝꯃꯦꯗꯥꯏ ꯑꯗꯨꯗꯤ ꯁꯁꯤꯂꯥꯒ ꯂꯩꯍꯧ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯤꯍꯣꯏꯒ ꯃꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯩꯅꯦꯕ ꯁꯤꯁꯤꯅꯤꯀꯣ ꯍꯤꯗꯥꯛ ꯃꯥꯅꯤ ꯇꯟꯖꯥꯗꯣ ꯏꯊꯣꯛ ꯆꯥꯈꯤꯗ꯭ꯔꯦ ꯂꯦꯗꯤꯅ ꯄꯩꯁꯥꯗꯤ ꯄꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯄꯤꯔꯦ ꯄꯤꯔꯤꯀꯩꯗꯧꯔꯒꯦ ꯑꯁ 4,000ꯒ ꯀꯩꯅꯣ ꯃꯥꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯌꯦ ꯂꯨꯄꯥ 4,450 ꯅꯪ ꯋꯥꯔꯤ ꯃꯇꯥꯒꯣ ꯅꯤꯐꯨꯅꯤ ꯍꯝꯃ ꯅꯪꯗꯤ ꯈꯪꯉꯣꯏꯅ ꯈꯪꯉꯦ ꯑꯐꯥꯎꯁꯥ ꯇꯣꯡꯕ ꯄꯩꯁꯥ ꯊꯧꯔꯤꯖꯨꯔꯕ ꯍꯥꯟꯅ ꯄꯩꯁꯥ ꯄꯨꯔꯛꯄ꯭ꯔꯅ ꯁꯤ ꯄꯨꯔ ꯆꯦꯟꯒ꯭ꯔꯦ ꯁꯤ ꯄꯨꯔ ꯆꯦꯟꯖꯒꯤꯁꯤꯅꯤꯅ ꯅꯪ ꯇꯥꯟꯅꯕꯁꯨ ꯐꯪꯍꯧꯔꯣꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯣꯏꯁꯦ ꯄ꯭ꯔꯨꯞꯅꯤꯀꯣ ꯄꯤꯔꯦꯀꯣ ꯅꯤꯐꯨꯅꯤ ꯃꯔꯤꯒ ꯃꯣꯏ ꯍꯜꯂꯛꯄꯩ 4,590 ꯍꯥꯏꯅ ꯄꯤꯔꯦꯀꯣ ꯑꯗꯨ ꯑꯩ ꯀꯥꯞꯍꯧꯔꯤꯁꯤꯅꯤ ꯊꯤꯌꯨ ꯆꯨꯝꯃꯤ ꯁꯤ ꯍꯟꯕꯁꯤꯕꯨ ꯁꯤꯅ ꯑꯕꯦꯝꯃꯒꯤ ꯆꯨꯖꯥꯛ ꯃꯃꯥꯅ ꯍꯪꯖꯔꯛꯑꯝꯕꯅꯦ ꯑꯗꯩꯗ ꯍꯟꯗꯛꯇꯤ ꯃꯣꯠ ꯐꯖꯅ ꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯩꯗ ꯈꯔ ꯄꯥꯝꯗ ꯉꯔꯥꯡ ꯂꯥꯏ ꯀꯠꯂꯦ ꯑꯗꯩꯗ ꯉꯁꯤꯁꯦ ꯑꯩ ꯀꯅꯥꯅꯣ ꯅꯣꯏ ꯆꯠꯄ ꯂꯩꯔꯗꯤ ꯆꯪꯉꯛꯑꯣ ꯍꯥꯏꯒꯦ ꯀꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯑꯗꯨꯒ ꯃꯃꯤꯅ ꯉꯟꯇꯥ ꯐꯣꯟ ꯇꯧꯔꯤ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏ ꯑꯣ ꯁꯦ ꯊꯅꯝꯃꯦ ꯁꯦ ꯑꯉꯥꯡꯒꯤꯗꯣ ꯆꯨꯖꯥꯛꯅꯤꯗ ꯕꯨꯡꯉꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯁꯤꯁꯨ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯅꯣꯏꯅ ꯆꯥꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯕꯦꯝꯃꯁꯦ ꯉꯁꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯂꯦꯛꯈꯤꯗꯧꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯕꯅꯦꯕ ꯂꯥꯛꯑꯣ ꯌꯥꯗꯕ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯨꯄꯤꯗ ꯀꯧ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯣ ꯕꯥꯏ ꯕꯥꯏ ꯃꯥ ꯂꯦꯛꯈꯤꯗꯣꯔꯦ Tamu bye, tamu tadi. ꯅꯪ ꯉꯁꯤ ꯂꯦꯛꯑꯅꯦꯕ ꯑꯗ ꯍꯥ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯕꯥꯏ ꯕꯥꯏ Bye Torana. ꯑꯣ ꯐꯣꯟ ꯅꯣꯏ ꯐꯣꯟ ꯂꯩꯍꯧꯔꯤ ꯃꯥꯜꯂꯤꯅꯦꯍꯦ ꯕꯥꯏ ꯕꯥꯏ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯗꯣꯔꯦꯕ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯐꯦꯟ ꯃꯈꯥ ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯐꯦꯟ ꯃꯈꯥꯗ ꯀꯟꯅ ꯇꯨꯝꯃꯨꯔꯒꯅ ꯈꯅꯥꯎꯁꯦ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯅꯥꯔꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡꯗꯒꯤ ꯈꯅꯥꯎꯁꯦ ꯈꯤꯇꯪ ꯀꯟꯅ ꯅꯥꯕꯗꯤ ꯅꯠꯇꯦ ꯈꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯒꯂꯥꯁꯦ ꯑꯗ ꯑꯩꯅ ꯀꯩꯅꯣ ꯈꯜꯂꯒ ꯉꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯨꯝꯃꯦꯕ ꯉꯔꯥꯡꯅ ꯐꯨꯠ ꯂꯧꯊꯣꯛꯑ ꯇꯨꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯄꯪꯄꯥꯟꯗ ꯄꯥꯈꯠꯂꯤꯗꯅ ꯑꯗꯨꯒꯤꯅꯤꯗ ꯂꯥꯛꯑꯣ ꯂꯨꯖꯔꯁꯦ ꯂꯦꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ Amanga mama di lekni na chaduni. ꯑꯗꯨ ꯉꯁꯥꯏꯗꯤ ꯑꯃꯨꯛ ꯂꯦꯛꯇꯕ ꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯗꯨ Kanada. ꯑꯩꯅ ꯍꯪꯕ ꯀꯥꯟꯗ Aina di habi yara di amang sa se mananga no ike ama anga adu di yara di kan हम तो पे या है ये को amang di dum tani है ko han hai di hai देखी है तो मंगा दे ꯍꯧꯖꯤꯛ ꯍꯥꯏꯅꯩꯗꯣ ꯏꯅꯥꯎꯄꯤ ꯍꯣꯏꯒꯤ ꯃꯣꯏꯒꯤꯗꯤ ꯄꯤꯕꯥ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯅꯨꯄꯤ ꯉꯥꯛꯇ 5ꯅꯤ ꯑꯗꯨꯗ ꯃꯣꯏ ꯂꯦꯛꯅꯖꯦꯅ ꯍꯥꯏꯅꯩ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯀꯣ ꯍꯥꯒꯤꯁꯤꯅ ꯁꯤꯒꯤ ꯆꯅꯝꯁꯦ ꯆꯅꯝ ꯁꯨꯔꯒ ꯆꯅꯝꯁꯦ ꯑꯩꯈꯣꯏꯒꯤ
ꯃꯣꯔꯣꯛ ꯑꯆꯥꯔ ꯍꯥꯏꯇꯥꯔꯦ ꯆꯠꯅꯤ ꯁꯦꯝꯒꯦ ꯇꯧꯕꯅꯤꯗ ꯑꯩꯅ ꯁꯦꯝꯗꯣꯏ ꯅꯠꯇꯦꯗ ꯑꯩꯅ ꯑꯣꯟꯂꯤ ꯁꯨꯕꯤꯔꯝꯒꯗꯕ ꯁꯦꯝꯕꯅ ꯑꯩ ꯅꯨꯄꯤꯅ ꯁꯦꯝꯒꯗꯕ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯑꯣꯏꯜꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕ ꯅꯥꯀꯟꯗ ꯂꯩꯁꯤꯅ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯍꯥꯏꯅꯩꯁꯦ ꯏꯟꯖꯤꯟ ꯑꯣꯏꯜꯅ ꯇꯧꯔꯗꯤ ꯍꯥꯎꯏꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯝꯇ ꯁꯨꯒꯦꯀꯣ ꯀꯔꯤ ꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯐꯅꯌꯥꯝ ꯊꯣꯛꯇꯣꯏꯅꯤ ꯁꯤꯁꯤ ꯀꯩꯅꯣꯗ ꯈꯣꯊꯔꯝꯃꯒꯦ ꯁꯤꯒꯤ ꯑꯣꯀꯦꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯁꯤꯒꯤ ꯇꯪꯈꯥꯏꯃꯨꯛ ꯊꯣꯛꯂꯛꯑꯅꯦꯕ ꯁꯤꯒꯤꯁꯤ나 ꯆꯅꯝ ꯁꯤꯁꯤꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯀꯩꯅꯣ ngana ahing tum da ba adigi mo case num chalure da case chalure ba adigi ngasai ai ta mo sagi lei nau pi mo ba lei tabi mo chalure na adu ai to wa bi je ma to ma ha ba ba okay then next ꯑꯩꯈꯣꯏ ꯃꯅꯩ ꯁꯤ ꯆꯅꯝꯁꯦ ꯉꯧꯗꯕꯤꯗ ꯇꯧꯕꯅ ꯍꯥꯎꯋꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯅꯗꯤ ꯉꯧꯔꯒ ꯇꯧꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕꯀꯣ ꯂꯥꯎꯔꯤꯖꯔꯕ ꯑꯄꯥꯝꯕ ꯇꯧꯔꯣꯅ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯦꯝꯃꯦꯗꯣ ꯃꯥꯅ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯣ ꯃꯆꯥ ꯍꯧꯁꯤꯔꯣ ꯑꯗꯨꯅꯦ ꯁꯤꯗꯣ 나 통과 하고라. 김야지 그 시인데가. 실내도 타오 하페 로에 로는 tumta. 하우고 좀 펜사우지 그지. 사람 기로 오스니. ям 하우도 하우리지 봐. 히땅 와이라. 에 달리에 무로타니. 야니 모사에 싸요드는 싸우지디야. 좀 들어 모르고 사사데 모르고 사이 하루 들어 산이 건강 차이나 들어 좀이 어느 산이 건강 땅을리는 거 그래 그냥 공 땅에 없어 짝사바 가는 들어 tum 땅이 땅이 tum 남이나 미디디 어떤 마음도 뭐 원하네 아마나 케슬루 버기 어디기 아마나 케슬루 버기 그 바중 가서 마 케슬루 버기 가서 네 해도 이 뭐다 하고 랑가랑 힘 tum다 보면 마음도 좀 싸 하나 사토니 करिया हाँ हाय जन मैं हाँ मैं नुंगाई जैनी सीजे हाय जो आई पंगे हाय पंगो मी दम कोई जरे चित्र लेता हाँ अंत हाय से चिले जारा तुम रोए है जे हराउबीगसु तौरी ऐसी है अने गसी याबजिदाबा अबे मजे ला होय नता लाइदा कुराम बिजिंग होजिदा ता कुराम खुतो जैसे कुराम है तोरो तो इसिंग कुराम 그렇게 또 그래 니네 또 레이브네 또 노유 그것도 노유 그것도 노유네 와 노유네 노유 길기 또 야래네 ꯑꯩꯗꯤ ꯊꯦꯡꯂꯛꯀꯗ꯭ꯔꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯅꯤꯁꯥꯅ ꯐꯖ ꯂꯩꯕꯤꯌꯣ
henggi blog tamung thengnerasi. So please be safe and be healthy. Bye bye. Good night. Choo.